April gi tang tara mapan gi nungdarang gi pau mem loi pok taminasi. Abdullah ngasi su test tawbada negative oire. Delhi gi Nizamuddin da pangtok padarma gi lining laisol da saruk yaruba lilong da gi Abdullah COVID-19 positive oibada gi rims da layeng khiba adu ngarang test tawbada negative oire ba matung ngasi amuk hana test tawbada su negative oire haidi. Masina maram oire ga mak medical oiba wafam sing pangtok na ba matung da khanaraga disaster ba yai han phungdorakli. Atopa pau amanamo tongan bo hospital ani gi doctor ani nurse kun ngamari positive oire. Laibak asida COVID-19 case nongma gi hengalakpada natana siba masingsu nongma kangdana hengalakli. Hauzik phawgi oina virus asina confirm tawba case lising tara taruka samaga ahum yaukre. Masi nauna miyoi Samapan ga kun report tawrakpadagi ni haina health monitor na phungdokre. Sikiba masingna sangaga kun ga tere sukre miyoi lising ani ga sangaga anina naba phakre. Active case lising tara humdoi ga supnagi humdraga marini. Maharashtra na leba asigi khwaidagi wangduna case lising ahunga satruka yankhai ga matho yaukre. Delhi na lising amaga sanipan ga maugdraga taruk yaukre. Madhya Pradesh na lising amaga samri ga taret yaukre. Amaromda Delhi gi Lading Harding Medical College ki doctor ani nurse taruk test tawbada COVID-19 positive oire. Makhoi pediatric intensive care unit deploy tawba ngaktani haidi. Amana Pune da leiba Lanai Hospital amagi nurse taraga nipan amasum test tawbada COVID-19 positive oire haina doctor na ngarang phungdokre. Nurse taraga nipan adu respiration problem laiti haidi. India to Deda Dr. Purves Grantana Haiki with a nurse taraga nipan adu test tawbada positive oiki. Makhoi critical oiba